33rd TAKL General Conference cum Sport Meet and Literary Sigi program sida hairubuda request tawda ako Honorable Chief Minister magi thabak yam chinba Manipur pumbagi thabak laibsi thadooga akoigi rihada sport meet sida lengsan bibagi yam nungaiba harauba hanbada phongdok chai aduga akoigi Honorable Minister Singh ako yamda sangna address tawjaro matam laitabai chak sulam nari haire adu aibudi lam de hujiksi lam bu khangdri ma nungai mandana aduna akoigi Honorable Minister Tamo Govindas, Honorable Minister akoi Sir Biswajit, Honorable Minister Sir Awangbo aduga aigi colleague Honorable MLA Santi aduga Honorable MLA akoi Tamo Ibomcha akoigi aigi colleague Oja Premchand aduga aigi Marup Jara Mishor aduga sida lengsan bila mayam pumba da aigi ahanba noluk chaba aduga nungaiba phongdok chari kano singa sigi matam se aina wari ama lining ba ama nahan se meeting amanda chatpa program si TAKL sport si haunaba gidamukta chief guest o kari o mayam si arrangement matam sida yamna pukning warame karamai tawsira na midi 79 party teams lakpase nearly 3,000 to 5,000 si tilakani minimum si karamai minister sira prathana tawbuni adu prathana tawbudu da karamai tawbang nan meeting am chatbada mi amana hairakpa sa tan ma chake hana ma se prathana tawba sa chawbu piyo ko hana prathana to kanna tawba aseng sa tan chatlaga matom chatla samu ama thengnaba Bordo sama piyo de samu piyo de ngasi jap manara ko Honorable Chief Minister lakre Minister Singh loin lakre pi gada sa taw gada mayam taw bigre yam harawe nungai aduna bor si akhoina thangba ngam gada wa akhoina pubu ngam gada bordo ni gada adu bu ngasi di bordo samu gi bor phangi aduna yam harawe nungai aigi kendra si Kamjong district si kendra amani 1 MLA, 1 Kendra, 1 district, 1 DC, 1 SP. Aduna 1 ni. Masigi Kendra se kiam chawge arga 2,400 square kilometer chawbuni. Ako Honorable Minister Oja Susindron he gaibna nang da lawe hai. Ama hai nang da lawe hai. Law rasyo amada mela subthan thandaba. Kabo we Imphal Valley de Kabo Valley yawbuni ngasi mi tiliba mayam se Kabo maron ngang bahaiba mayam yawbna Kabo Valley yawbudi asumba yamna sotharaba yamna lairaba hiram khuding makta akhoi gi sinpham da orisu akhoi human resources akhoi gi lairik laisu tammada sendan lambi da business ta su yam sotharaba khunga amma khunsi kilometer kuntra nipu kilometer mari manga lap na risiwai sikakta ni atopadi 15 20 30 lap na bini football ground ngasi sumba football ground sabse yumlak kuntra gi su football ground amba yumlak chama gi su football ground amba nang di yumlak tara manga ni na household tara manga ni football ground macham sabi ade noi khun pik e na lambi macham sabi ade aduna si mayam manage tawbuda ngasi se ai se public mayam haijarib se ako nung amana uchek ani kapagi wari ne ese public na su saudana ba ako Honorable Minister Singh ado Honorable Chief Minister na su ni buganda mai haidana ba nung ani uchek ani nung amada adu haijabane asigi se aigi kendra sida hojeki 79 teams haiba se arrive natte asi sanabse host tawbang amba khunsi leitramisa si host tawbang amba khunsi yamdreba ngasi sida host tawbse riha yam waram 79 teams host tawbse toilet dagi ising dagi mai dagi football ground dagi campsite saba dagi chana thakna badagi kano mayam si arrangement tawbada yam ware aduna ai ngasi Honorable Chief Minister adu ka koi YAS Minister akoi Honorable Tamo Govindasu lady aduna mafam amada loina
chahi khuding da nungti chahi khuding mang da sumai na sara chattaba rotation da chatpani mafam amada pulap saraga institute chu hangba yaba aduga sport su training karigra tawba yaba adu mafam du da khun khun gi masa masa ge heritage ki type ta masa masa khun gi yum du saraga apamba khun gi youth sing na saraga mafam du da chahi khuding tawsi yare du da hojik di 3 years tawbune hojik di adu du leibiradi chahi khuding da sport me chi tawbu su yai aduna angasi honorable chief minister da mayam gi mahutta ngasi request tawbune sport complex ama with training institute multi sport discipline gi ama akhoi kendra sida amadi sahanninge masi honorable chief minister nasu khara khanbiraga manasu accept tawigini khandana haijabani ngasi gi sports event sida kamjong district ta adu ngasi gi sports event si karamana success oikibra hardi akhoi PSED se PSED yamna ising habsidi essential ni lunan bada thakna bada chana bada sengdokna bada mayam sing darkar oiba masi gi sida akhoi PSED department na mateng yam pangi kem da pipe thunghan biba aduga sanitation gi karno da mayam akhoi honorable minister lesangtham susindro magi makhada akhoi kamjong gi akhoi gi division chamdanlung moina chingaga mayam kem site ising yohan biba sanitation toilet karigra si mayam da mating pami adu thagat pa phongdok chabani aduga water resource akhoi honorable minister awangbo the hairu buda mana sigi dam si water resource makhad laibina moina how they moina cooperation PBA moina game site saba football ground takpa lambi semba kanno sida moi mayam moina mating pangbi ne moi su thakachei ha khubak mathang phubi si akhoi kari su pi ngai le de khubak khak ti pi ho se ba akhoi aduga akhoi gi YS sports akhoi Tamo Goindas ke department na football volleyball along with nets moina su pi bini masi su khubak phubiu adu maru oina PWD si nahan ay lakma matamda game site se ngasi sumaina yamna fresh air breathing tawra leibse PWD na pibni haibtai nahan de upun se inchi anini thar leiramani gari chatpa yade khong na chatpa phau yade upun thokpani adu dai khudakta honorable chief minister na ay lakani ay lakma da ay upun namba yare ko hairu degi upun thokan be yaro ko haibu de gi si khudak ta within 3 days manung da blacktop taw buning asi si mayam thagat na oye ayam nungai je aduga akhoi gi sigi khungi local organizing committee yam waram tha ani ahum si tum bacha ba khangdram mai nahan sida aina lambi yeng lakta magi nupi se angang puraga si le nangi papa de kajir tha amni sure masa udaba haire adu wa kramni aduna mathangda sports se TAKL sport conference ni gadaba khundo phajana khalla pibio aduda nibio natradi mayam su wai akhoi su wai ai su wai mayam su wai ba aduna phajana arrangement duda arrange tawba ngamgadawba mafam chaba adu yengaga venue do akoi TAKL gi executive sing da shu adu khun gi delegates mayam da shu ai si request tawning mani aduga TAKL gi functionary mayam se paisa thibda wa khram ni mo chatpada adu mo dam de nga thiraga mi de mayam da minister mayam da thinra kadai da thinra nga kilo tara manga o kilo nipan mapan puraga mayam chatla kayam phangbra khangdi adu moina su moisi ware yam problem le hay adun aina hairim as long as I honorable chief minister mayam si leiring edo noi wan nga karim ta leite just nokpet tawraga moi pharau na receive tawbiro dum piradabni en haikram ya yam thagat chare akoi mayam minister mayam aduga honorable MLAs mayam
ꯑꯩꯒꯤ ꯇꯣꯜꯂꯕ ꯂꯥꯏꯔꯕ ꯁꯣꯠꯊꯔꯕ constituency manungsida rihasida lakpiba aduga rihagi problem siwaigi problem main problem ngasai moina su haire phungyer gi this subdivision da yaubune se moi subdivision chatpa se sidai 100 more than 100 kilometer chatpane aduna moina nibisina sida SDO office block amadi upgrade tawbiro rihada hakum ako honorable chief minister na rihada SDC office ti hangbi khrabne khut mayam khubak khubli se aduna madui SDC office to block da upgrade tawbiyo habse request ni aduna mayam to khrabne adu honorable chief minister leri mamang da aina hype di nuaiti ma masana hype so amuk nuaita ba adu ai tilap na haijage akhoi ki phungyer kendra sida 2400 square kilometer sida tabak tawgrabsi chauman bagi akhoi yamna dum mitta uba phangdabne chaithokpadadi whole constituency manung sida khwai dagi every year program oibra project oibra kadi oibra mayam se akhoi na phangmani chauman dana mafam amada thammadi pura city on ba yabasu leibani adu chauman bagi ni aduna yam thakachare mayam sida telap na team lakpasingda aina haijaning mana tangkhulon da haijage team mayam da ne si iji hidada gakjib hi yui khwai ina sappe ina themme ina matha mai thui kaji thai chi mangmaning jidla china akathang muning mane yur gaji hi hidada idhum khok kasala apam ngatai ngata da winda ragajib laga idhum wi kasai kasak atui ala chanhan lahan idhum kharing kharak naramui matha mai thui gji hili ras thing rokis idhum akhne gji hi higda gji bin khangadai binge na magji pai mane idhum hi akhne jiwang hili platform akhli gji ko hili ngamung sa khwai naramui ajam chaksi mai thui gji naramui mak phaji khongrau khaw lungni la atara jingni namhai salo makhui sok lo hili matha mai thui ji hili soke songsan hili chak simaj thai paim khamalip kaja khamang khangmu khangsau yushat yangshat maphungra paim hili iji cha weji kamposalo arek sakrek na kya ka chaksila la hili wa sarek lo na ka pha da ka min chat nang kyamuk thiba mi oirasu phattaba mi oirasu ada du thamama sidadi khwai da phaba sarag ko na sak khwai thirasu sida powder tairo khwai phajabai type ta nan na lu nan na chatlo tamnaro lausing launam haiba hingba gi pambai ko mina tamba yabagi moong da layo ko noi khungi phattaba noi khungi nangi lamchat phattaba mayamdo a kem manung da beg ta solo la thamma masida purak pa yaro aduna date 1 phawba ana yek leitaba khatna chainaba leitaba thakpa chaba ngausanaba leiba yade date 1 manung phawba loina cooperation pinasi aduga asigumba conference sport pangthokpagi free da empty handed ta mai thira hanba kana su oidanaba mayam mai paraga mayam aphaba amamam di lausalaga chatnaba thaurang tausi hairaga mayam bugo laibak phaba oyo hairaga sida tension lagi thank you